ihak Manipur gi CM oibiriba Mr. BIREN e wahang khara thamjaningi madudi nahakki mangon phawbada nangna law and order maintain tawba ngamdaba law and order thamba ngamdaba ngakpa ngamdaba nangdu karam haina moreda Meite commando force aduga atokpa mayam thajilaga law and order ngakki haina khalibra ngarang ichilnaw pangal sing mi mari khudak ta kapthure hattoe mi tara hena soe aduga hospital da amuka ama shire hena su pau tai adedi moi mi manga sure ha aduga Imphal manungda Arambai Tengol ga UNLF singna aduga PLS singna khutlai pairaga gari da koi chel automatic rifle pairaga kari su tawdaba action su lo khattaba law and order leitraba ha law and order ngakpa ngamdaba maintain tawba ngamdaba CM amana karam haina nangi mangonda na mangon ba phawbada nangi law and order maintain tawba ngamdaba dubo karam haina more da chatlaga law and order maintain tawge hebra fail completely fail yamne kainingai ne Manipur gi itihas da India gi itihas da sugumba thodok se subthok thoktri nangna hek CM karak padigi Manipur se pung chai rabane sup nungai ba lamase amaga ama yeng thina hanba amada michang changaga amade amabu yeng thi hanba sine ani subada handaki lanasi Meitei's wars on the cookies ne Meitei loinamak ai condemn tawde adubu BIREN's war on the cookies haina ai lauthokke aduna sida Meitei mayam isilna Meitei mayam moi thamoi changba nate lan pamdaba miyamna lei khangi adu BIREN's war on the cookies ne aduna asi ichilnaw Meitei mayam sokre society loina soi cookie mayam loina soi naga su soi aduga muslim pangal su soi ha gorkha mayam su sokhrabani aduna eina hainingi sene BIREN's wars on the cookies ne aduna moreda karigino nang force thajinge eragadi purely Meitei ngakta thajilodana karigino non Meiteis mayam su thajinba horen ichilnaw cookie singna ichilnaw cookie singa khut sok narakpa taragadi khoi naga singsu ate gorkha singsu ichilnaw pangal singsu aduda soidana yawramgani moisu siyo habro moisu sisunu hebro adu moi siba kanda horendi cookie singna naga da kapi pangal da kapi Nepali da kapi haina lauthoga irang se hen chauthog hanige hebra si BIREN phajana khanbiyo asi sugumba si tawrai gadabane ekhoi Meitei state force sing sikana su thajabidrabane especially cookie sing na thajadre maramdi May 3 digi yum mei thabada commando na luchingbani mi kapada commando na luchingbani ha aduga tongsing hangsing chahi teret angang adu mamaga magi antiga commando singna puraga Meitei mopta sinnabani moi khutta pithoga moina mei thahanbani
ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯇꯨ ꯀꯅꯥꯅ ꯊꯥꯖꯒꯗ꯭ꯔꯣ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯊꯧꯗꯣꯛꯇ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯊꯧꯗꯣꯛꯇ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯣꯏ ꯄꯨꯂꯤꯁ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯀꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯕꯅꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀꯔꯤ ꯇꯧꯏ ꯃꯣꯏ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯑꯗꯨ ꯃꯩꯇꯩ ꯃꯣb ꯑꯗꯨꯗ ꯄꯤꯊꯣꯛꯑꯒ ꯃꯣꯏꯅ ꯅꯦꯀꯦꯠ ꯄꯔꯦꯗ ꯇꯧꯏ ꯑꯗꯨꯒ ꯔꯦꯞ ꯇꯧꯏ ꯑꯗꯨꯒꯨꯝꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯣꯔꯦꯗ ꯅꯣꯏ ꯊꯥꯖꯤꯟꯕ꯭ꯔꯣ ꯑꯗꯨꯏꯗꯤ ꯁꯥꯟꯇꯤ ꯄꯥꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯏꯔꯥꯡ ꯊꯣꯛꯁꯅꯨ ꯍꯥꯠꯅꯁꯅꯨ ꯀꯥꯞꯅꯁꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯁꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯕꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯇꯣꯉꯥꯟ ꯂꯩꯕ ꯁꯣꯂꯨꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯃꯤꯟꯅꯒꯦꯔꯥ ꯍꯤꯡꯃꯤꯟꯅꯒꯦꯔꯥ ꯀꯔꯤꯔꯥ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯐꯣꯔꯁ ꯑꯁꯤꯡꯁꯤ ꯄꯨꯊꯣꯛꯎ ꯃꯣꯔꯦꯗꯒꯤ ꯄꯨꯊꯣꯛꯎ ꯍꯥꯏꯕꯁꯤ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨ ꯄꯨꯊꯣꯛꯇꯦ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟ ꯍꯟꯖꯤꯟꯅ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟ ꯊꯥꯖꯤꯜꯂꯤ ꯍꯧꯖꯤꯛ ꯈꯨꯠ ꯁꯣꯛꯅꯔꯦ ꯀꯃꯩ ꯑꯃ ꯁꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯕꯨꯏ ꯃꯆꯥ ꯑꯃꯁꯨ ꯁꯣꯏ ꯍꯣꯔꯦꯟꯗꯤ ꯀꯕꯨꯏ ꯃꯆꯥꯗꯨ ꯁꯤꯔꯛꯄ ꯀꯥꯟꯗ ꯀꯕꯨꯏ ꯃꯌꯥꯝꯁꯤ ꯁꯥꯎꯍꯜꯂꯒ ꯀꯨꯀꯤꯁꯤꯡꯁꯤꯗ ꯂꯥꯟ ꯇꯧꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯣꯔꯦꯟ ꯒꯣꯔꯈꯥ ꯃꯆꯥ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯒꯣꯔꯈꯥ ꯃꯌꯥꯝꯁꯤ ꯁꯥꯎꯍꯜꯂꯒ ꯀꯨꯀꯤꯁꯤꯡꯗ ꯂꯥꯟ ꯇꯧꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯕꯤꯔꯟꯒꯤ ꯇꯦꯛꯇꯤꯁ ꯑꯁꯤ ꯆꯨꯝꯗꯦꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯣꯔꯦꯒꯤ ꯐꯤꯕꯝꯁꯤ ꯁꯥꯟꯇꯤ ꯂꯥꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯃꯩꯇꯩ ꯐꯣꯔꯁꯁꯤꯡꯁꯤ ꯄꯨꯊꯣꯛꯑꯣ ꯂꯣꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯣ ꯑꯗꯨꯑꯣꯏꯗꯤ ꯁꯥꯟꯇꯤ ꯂꯥꯛꯑꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩ ꯐꯣꯔꯁ ꯂꯩꯇꯦ ꯑꯥꯗ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤꯗ ꯃꯩꯇꯩ ꯐꯣꯔꯁ ꯂꯩꯇꯦ ꯁꯥꯟꯇꯤ ꯂꯩꯌꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡ ꯂꯩꯇꯦ ꯁꯥꯟꯇꯤ ꯂꯩꯌꯦ ꯏꯝꯐꯥꯜꯗ ꯀꯨꯀꯤ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯃꯣꯏ ꯀꯩꯅꯣ ꯀꯥꯅꯇꯨꯝꯕꯤ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯍꯦꯟꯕ ꯌꯥꯗꯦꯕ ꯍꯦꯛꯇ ꯍꯦꯜꯂꯗꯤ ꯀꯨꯀꯤꯁꯤꯡ ꯍꯤꯡꯅ ꯍꯜꯂꯛꯇꯦ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯗ ꯂꯩꯇꯕꯒꯤ ꯏꯝꯐꯥꯜꯗ ꯁꯥꯟꯇꯤ ꯂꯩꯕꯅꯤ ꯏꯔꯥꯡ ꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯃꯣꯔꯦꯗ ꯃꯩꯇꯩꯁꯤꯡ ꯍꯟꯖꯤꯟ ꯊꯣꯝꯖꯤꯟꯍꯟꯕꯒꯤ ꯃꯣꯔꯦꯗ ꯏꯔꯥꯡ ꯊꯣꯛꯄꯅꯤ ꯑꯗꯨ ꯈꯪꯅ ꯍꯦꯛ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯥꯟꯇꯤ ꯄꯥꯝꯕ ꯅꯠꯇꯦꯕ ꯏꯔꯥꯡꯁꯤ ꯑꯁꯨꯃꯥꯏꯅ ꯁꯧꯒꯠꯍꯟꯅꯤꯡꯉꯤ ꯀꯔꯤ ꯄꯣꯂꯤꯇꯤꯛꯁꯅꯣ ꯁꯤ ꯆꯥꯎꯈꯠꯅꯤꯡꯉꯥꯏ ꯄꯣꯂꯤꯇꯤꯛꯁ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯕꯨ ꯑꯃ ꯍꯦꯟꯅ ꯌꯦꯡꯊꯤꯍꯟꯅꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒ ꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯅꯪꯒꯤ ꯃꯥꯡꯒꯣꯟꯗ ꯐꯥꯎꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯕ ꯅꯪꯅ ꯃꯣꯔꯦꯗ ꯆꯠꯂꯒ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯀꯣꯛꯇꯨ ꯅꯀꯣꯏꯒ ꯅꯀꯣꯛꯀ ꯅꯁꯛꯀ ꯇꯧꯒꯅꯨꯅꯦꯍꯦ ꯚꯥꯏ ꯍꯣꯔꯦꯟ ꯅꯪ ꯁꯤꯒꯅꯤꯅꯦ ꯃꯤꯟꯅ ꯍꯠꯇ꯭ꯔꯒꯁꯨ ꯅꯪ ꯅꯁꯥꯁꯦ ꯇꯤꯟ ꯃꯌꯥꯝꯅ ꯍꯤꯡꯅ ꯆꯥꯒ ꯅꯪꯁꯤ ꯁꯤꯒꯅꯤꯃꯦ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯇꯧꯒꯅꯨ ꯃꯩꯇꯩꯒ ꯀꯨꯀꯤ ꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯥꯒꯥꯒ ꯃꯩꯇꯩꯒ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯧꯖꯤꯛ ꯀꯨꯀꯤꯒ ꯃꯩꯇꯩ ꯁꯨꯛ ꯌꯦꯡꯊꯤꯅꯍꯟꯕꯁꯤ ꯀꯔꯤꯒꯤꯅꯣ RSSꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯪ ꯇꯧꯔꯤꯕꯅꯦꯕ ꯀꯅꯥꯅꯁꯨ ꯀꯥꯎꯗꯦ ꯃꯌꯥꯝꯅ ꯈꯪꯉꯦꯕ ꯁꯤ ꯕꯔꯃꯥꯗꯒꯤ ꯂꯥꯛꯑꯒ ꯀꯥꯞꯄꯅꯤ ꯐꯣꯔꯦꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯐꯣꯔꯦꯟꯗꯒꯤ ꯑꯗꯨ ꯑꯗꯥ ꯇꯧꯔꯒ ꯀꯥꯞꯄꯅꯤ ꯇꯧꯒꯅꯨ ꯀꯥꯟꯅꯔꯣꯏ ꯑꯆꯨꯝꯕ ꯃꯌꯥꯝꯅ ꯈꯪꯉꯤ ꯁꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯁꯟꯗꯣꯛꯑꯒ ꯀꯨꯀꯤꯁꯤꯡꯗ ꯅꯣꯏ ꯂꯣꯏꯅ ꯇꯥꯟꯊꯣꯛꯑꯒ ꯀꯨꯀꯤꯁꯤꯡꯕꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯣꯏ ꯏꯁꯣꯔ ꯂꯩꯌꯦ ꯏꯁꯣꯔꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯩꯇꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯩꯇꯩ ꯌꯥꯝ ꯐꯩ ꯀꯨꯀꯤꯁꯤꯡꯕꯨ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯕꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯩꯇꯩꯒ ꯀꯨꯀꯤ ꯌꯦꯡꯊꯤꯅꯍꯟꯕꯁꯦ ꯕꯤꯔꯟ ꯅꯪꯅꯅꯤꯀꯣ ꯇꯧꯔꯤꯁꯦ ꯅꯪꯅꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤ
इतिहास याम कुइन हिंगदबने हिटलर सु सियरबने मसा मथन सुइसाइड तोरगा कापथनरगा मा सिबने एलेक्जेंडर सु याम फाउ साबवाने कांग मन चिगा मलेरिया द सिबने को अदुन तौगुनु शांति लाखन के अरेगदी मोरे दिगी एखोई करी हाइगनी नॉन मेइतेइस मयामदु पुथो नोई मेइतेगा कुकी कापथनरो कायदे अदुबो एखोई नॉन मेइतेइसिंग अदो एखोई नॉन मेइतेइसिंग असे नोई गी कुकीगा मेइतेइगो सिल इरांग असिदा एखोइबु यावहनगुनु सुबिया यावहनगुनु नत्रगना कुकीसिंगना हाइबगुमना मेइतेइ कम्युनल फोर्सिंग अदु पुरगा अदर विद्रो तोरो नॉन कनो न्यूट्रल फोर्स हाइबदि खोई नागा ने अदुगा मेइतेइ ने सॉरी नागा ने अदुगा पांगल ने गोरखा ने होय नॉन मेइतेइ मयाम पोस्टिंग तोरो अदो इबतारगदि कनानसु खुथोक नरोय खुसोक नरोय इस इंटरनेशनल बाउंड्री बॉर्डर सी शांति लाकने अदो इना सी फतबो थमो फतबो वाखल तौगनु को मरमदि इसोर लेबने